Kangla Pautang Ming Tabiri Bismutaram Oxeri Pausi the Impamova Morova Paukra update Tozari Ahanmada, Manipur Chief Minister Khanbagi Thabak Samit Pattra Governor Amadi MLA Unakre Hari. Nongmei Biren Singhana Manipur Chief Minister Gi Phamdagi resign Tokraba Matung State Asida Langak Pariba BJP Gi Manungda Political Gi Oiba Charangnaba Thokliba Asiga Mari Lainana Yengsinba Lakiba BJP Gi North East in charge Samit Pattra Ngasi Ayuk Raj Bhavan Imphal da Laktuna Manipur Gi Governor Ajib Kumar Ballaga Unaduna Wari Sanagre Samit Pattra Ngasi Ayuk Pung Tara Rom Tarakpada Raj Bhavan Imphal da Lakibaga Loinana Mahangna Governor Unaduna Haujik Oriba Rajniti Gi Charangnaba Asigi Matangda Wari Sanaraba Matung Ayuk Pung Tara Minute Yankai Rom Tarakpada Raj Bhavan Imphal dagi Thoraki Adubu Wami Singna Hangba Wahang Sing Amata Mahangna Kumlamba Tawumdana Tumina Adumak Zatki Haidi Samit Pattra Ngasi Governor Unakiba Asi BJP leaders Singi Manungda Karigumba Politician Gi Ahongba Ama Lakpagi Kudam Ama Oiramba Yai Haina Thajanari Amadi Mahangna Ngarang Hotel Imphal da BJP Gi MLA Sing Unaduna Haujik BJP Gi Oina Honglakliba Leadership Anouba Ama Khanbagi Thaurang Asi Araiba Oidaba Maramna Kanana Kanabu Manipur Gi Anouba Chief Minister Oina Khangadagi Haibagi Chamamnaba Haujik Phauba Lairi Samit Pattra Ngarang Unaduna Wari Sanakiba Singi Marakta MLA Chapam Ranjan K Ibumcha Sheikh Nurul Hasan Chapam Kanjakeswar Amadi Minister T.S. Biswajit Yauki Aduga meeting Aduda Maru Oina Manipur da Santi Karamna Purakani Haiba Hiramda Mapung Oina Khanaki Hairi Makatarakpa Maru Oiba Paw Amada Manipur Da P.R Lakani Haiba Thajade MLA Karam Syam Nongmei Biren Singhana Manipur Chief Minister Gi Phamdagi resign Tokraba Matung Anouba Chief Minister Ama Khanba Ngamdana Lairiba Amadi Haujik Manipur da Political Gi Oiba Charangnaba Lairiba Marak Asida BJP Gi MLA Karam Syamna Miyamna Panariba Manipur da Center na President Rule Thamlakadra Haibagi Wapam Yaba Ngamkhidabaga Loinana Haujik Oriba Rajniti Gi Charangnaba Asi Center Amadi State BJP Legislature Singna Soidana intervene Tawduna resolve Tawnaba Honagani Haina Phondokre Wapam Asi MLA Karam Syamna BJP North East in charge Oiriba Samit Pattra Unadringai Mamangda Imphal Hotel da Mahangna Paumi Singna Hangba Wahangi Paukum Piraduna Phondokibani Mahangna Makatana High State Asida P.R Thambagi Wapam Mahak Khangde BJP Gi Manungda Thokliba Political Gi Charangnaba Asi Central Leaders Singa Manipur Gi Legislature Singa Tanaraga Losinba Ngamgani Amadi Manipur da Constitutional Crisis Lakloi Haina Mahangna Phondokhi Makatarakpa Maru Oiba Paw Amada FMR Loktokibagi Matangda Chandel Amadi Tecnopol da Pung Taranithoi Shutdown Tokre Bharat Lengangna Indo-Myanmar Border Fencing Khaba Amadi Free Movement Regime FMR Loktokibagi Mayokta Chandel Naga People's Organization CNPO Naga Student Union Chandel NSUC Amadi Naga Ship Association na Chandel Amadi Makogi Unit Singna Sinduna Ngasi Chandel Amadi Tecnopol District ta Total Shutdown Gi Khongjang Changsinkre Khongjang Ngasi Changsin Khibaga Loinana Miyamgi Oiba Achoba Rally Amasu Chatkre Ngasi Ayu Pung Taruk Tagi Hogduna Numidang Wairam Pung Taruk Phawba Changsingadaba Pung Taranithoi Oiba Total Shutdown Manungda Khongjang Chawgatpa Singna Lambida Uwa Phajinduna Lambi Thingbagi Khongjang Sing Changsinkhi Loinana Chandel Amadi Tecnopol District ki headquarter da Miyamgi Oiba Rally Amasu Chatkhi Hairi Makatarakpa Pawda ex MLA Bijoy Koijamgi Yumda hand grenade ani langsillamle Thongju ACG MLA Oiramba Bijoy Koijamgi Thongju Part 1 Sairom Lairakta Leiba Yumda Chakangdaba Singna hand grenade ani langsillamle Adubu hand grenade animak amata pokhai hodre hairi Thaudo asi ngasi ayuk imungi miyoi singna hand grenade Adu Yumgi Gate Manungi Drain da Taraga Lairamba Tengarakibani Tungda Singjamai Police ki team Amadi Manipur Police ki bomb expert Sing Laktuna Asoyangam Yaudana Loktokre Thodo Asigi Matangda Hanagi MLA Oiramba Bijoy Koijamna Phongdorakibada Thakaragi Mamangda Maming Matha Pandaba Group Amana Mateng Pangbina Bahirakibadi Laiki Mamangda Su Phone Amata Torokiba Laitana Bomb Kayarak Thamjilakpa Laikre Lisingwa Chawapan Marifudra Mangada Su Lalulup Amana Attack Toropadagi Masada Asopan Nangkiba Laikrabani Thawong Asina Mangonda Yaningdaba Group Singna Tauribra Natraga Political Gi Thawin Sinna Tawalibra Masida Kanagumba Loop Amatadasu Saikibangang Kiba Laite Maram Asina Yumlakta Matung Manau Aki Akang Bibidanaba Apil Toragli Makatarakpa Pawda Police ki search operation Singda Lalulup Anigi Kedar Ohum Phaba Ngamkhre Polam Sing Phagatkhre
ngasi ayuk Manipur Police na tongan mafamda chathakiba search operation singda aina thingkraba lalolup anigi kedar ahum phagat pangam khibaga loinana makoidagi polam kaya ama phagat pangam khre hari police ki pauna makhata na hai ngasi ayuk Imphal West Police Station gi manung chanba namdulong Khuman Lampak Main Stadium manaktagi Manipur Police ki team amana aina thingkraba lalolup People's Revolutionary Party of Kangla Pripak Progi Kedar Ani Phagat Pangam Khre Hari Police na Pharaba Miyoi Sing Adudi Asem Dines Sahi Nifumathoi Amasung Huidrom Tomba Sing Sahi Kuntra Tarukni Hari Makoi Ani Dagi Pripak Progi Leaflet Sing Chel Oina Lupa Lising Mapan Chani Humpu Amadi ID Card Sing Phagat Pangam Ki Hari Police ki Pauna Makhatan Hai Makoi Ani Asi Namdulong Area da Laiba Miyoi Sing Dagi Namduna Sen Khaiba Tawbada Chenaba Miyoi Sing Ni Hari Atopa Search Operation Amadana Manipur Police na Lampen PS ki Manung Channa Laiba Langol Game Village Zone 2 area dagi aina thingkraba lalolup Kanglepa Communist Party KCP PWG gi active kedar ama phagat pangam khre Police na Pharaba kedar adugi maming Thongram Vidyasagar Singh Sahi Kunithoi ni Hari Mangondagi Police na mobile phone ahum bioping handset ahum charger mari camouflage uniform Hapa Khau Sing Phagat Ngamkhre Hari Pharba Miyoi Sing Mari Leinaba Police Station Singda Sinaduna Aingi Oiba Thabak Sing Lokot Hankre Haina Police ki Pau Asina Makhatana Phongdorali Makatarakpa Pauda Chenaba Dr. Chairak Piu Oxygen Thamba Ngamdaba Hillside Hospital License Kau L Sundari Ngambam Devla Misiga Mari Lainana Health Directorate Amadi Manipur Lengakna Achumba Ticket Piu Chenaba Dr. Logi Matung Inna Chairak Piu Oxygen Thamba Ngamdaba Hillside Hospital Matam Pumbagi Oina License Kakpiu Haina Thamwiban Polem Laikai Mera Paibi Amadi Club ki Maiki Degi Demand Torokli Ngasi Thamwiban United Club ki Mijing Makada Rising Knowledge Club Amadi Khoyathong Mera Paibi na Sinduna Khoyathong Waiting Seta Ngangbam Debla gi Misigi Matangda Yaningdaba Phongdoktuna Wakat Mipam Chathakre Wakat Mipam Aduda Saruk Yakiba Thamwiban Polem Laikai Mera Paibi gi Executive Member Sundari Loitongwamna Haikibada Tha Mapalgi Angang Nopuribi Ngangam Debla Yamna Nuaitaba Mongda Hillside Hospital Amadi Mahapu Layeng Libi Jenims-ki Gynecology Department ta Achoba Thodang Loribi Doctor na Section ba Watpadagi Laikidabani Makatarakpa Pauda Constitution gi Oina Darka Leba Manipuri Assembly Session Governor na Karigi Kaudribano Haina Joiram Ramesh na Hangkre Constitution ki oina yamna maru oiba tawda yadraba Manipur Legislative Assembly ki session asi karigidamak Manipur ki Governor Ajay Kumar Bhallana matam chana kaudribano haina Congress ki General Secretary in charge Communication Joiram Ramesh na phongdokre Manipur ki Governor na Constitution violate tawre haiba waphamgal loinana Manipur ki Chief Minister Oiramba Nongthambam Biren Singhana Governor Ajay Kumar Bhallada Resignation Pishin Kiba Thodok Asiga Mari Lenana Joiram Ramesh na Hai Constitution ki Article 174 1 gi Makada Mayek Sengna Palli Madudi Assembly Session Ani gi Marakta Tha Taruk Hena Gap Lainaba Yade Asigumba Constitution gi Tangai Padana Phamdaba Yadaba Assembly Session Manipur gi Governor na Kaudriba Karigino Mahakna Karigidamak Constitution gi Article violate Tauribano Haina Congress ki Lusing Masina Wahang Kaya Thamlagli Mahana Makha Taraduna Hai Ngasi Constitution ki Matung Ina Assembly Session Kaunaba Aroiba Numini Haukiba Nuwajing Numita N Biren Singhna Chief Minister Pham Thadokraba Matung Haukiba Ningthokaba Numita Kaukiba Assembly Session Adu Nan El Bite Oikre Assembly Session Aduda Opposition Congress na No Confidence Motion Thagatnaba Sem Saduna Laikibani Hairi Makatarakpa Aroiba Pauda Operation da Kulai Kaya Phagatkre Imphal East District Police Amadi Mangasuba Mapal GR gi Apunma Combined Team na Imphal East Thobal Dam Police Station gi Manung Chanba Itham Uyok Hill Range Amadi Bongpal Village gi Akoiba Mafam Singda Chathakiba Operation Singda Kulai Kaya Phagatpa Ngamle Hairi Phagalaba Kulai Sing Adudi Magazine Yaudaba Country Made Automatic Rifle Ama Heavy Caliber 81mm Launcher Ama 65mm Mortar Ama 2-inch Mortar Ama 303 Ball Action Rifle Ama Pompey Gun Ama Pompey Shell Ama Chinese Hand Grenade Mari KG 2.5 Lumba Explosive 1 Radio Set Ama Charger Ama 303 Rifle Round Tara Nithoi Barrel Live Katis Anini Hari